Ngasisu mayamgi mafamda Manipur News Reader-gi maikaidagi anawa health tips ama puduna laksari. Health tips asigi mamingna Oning Touba hantahannaba kari tauba yabage hairiba asigi matangdani mayam loiphotang taminasi. Oning Touba hantahanbada bread diet sabana kanaba fanghalagasu kanagumbana saba matamda mahakna sariba nutrients singdugi masing adu khangna sagadabani. Diet makal asi Oning Touba tungkoina fahannabagi pambai amadi natte. Kanagumba singna Oning Taubagi nungaitaba phaurakpa matam khaktada diet asi follow tawgadabani. Kanagumba miyoi amana bread diet follow tawrabasu numit kharani fawba Oning Tauba phatragadi doctor da tanagadabani. Mana masing kharanasu Oning Taubagi nungaitaba kokhanba ngamba yai. Kumja 2015 da sathakhiba study amagi matung ina Oning Touba amadi obagi damakta sing asi yamna phaba posak amani hairi. Adum oinamaksu masigi matangda makha tana thijinbagi mathau tari haiba wafam karasu researcher singna thamki haina hairi. Mironba matamda Oning Taubagi hidak langthaksing. Oning Touba amasung oba haibasi mironba matamda toina tawganba thawong amani. Adum oinamak miyoi kharadadi ka henba mawongda oningba amasung obagi khudongchadaba mayoknaba yawi. Masibu hyperemesis gravitation haina khangnai. Hairiba anaba asina maram oiraga miyoi amagi nungtigi punsida akaiba thogalaklaba amasung yamna khudongchadaba ama oihalaklagadi treatment mathau taba yai. Mirol Lingei Manungda Oning Taubagi yauna sathaba treatment anambana yamna cheksinba mathau tai. Maramdi treatment sing adugi side effects sing na maram oiraga puknungda lairiba angang aduda natraga mama aduda sokhanba yai. Khudam oina andan cetron hairiba hidak asina oning handaba ngami. Adubu masina puknunggi angangda sokhanbra sokhandabra haibagi matangda researcher singna khangba ngamdri haina hairi. Oning Touba hanthannabagidamak aromatherapy. Aromatherapy hairiba essential oil gi manil nungsitta kahalaga manil adubu miyoi amana nungsa honbada yahonkibagi thawong amani. Aromatherapy gi expert singna haibagi matung inna therapy makhal asina Oning Touba hanthali hairi. Participate samaga tara humdoida satakiba kumja 2013 ki study amana thengnaki madudi peppermint nungsidang makhal ama olgi manil nungsa honjinbana operation tawraba matungda oningba fawa hanthali. Adum oinama kumja 2019 da yamna sauna satakiba review amanadi aerotherapy asi Oning Touba fahanba ngamba layeng amani haina sapsana lepnabagidamak matik saba quality laite haiba wafam thamki. Aerotherapy na oningba fahanba ngamba masak pi natraga pide haibagi matangda hena mamut tana khangnabagidamak hena sawa study sing tawba mathau tari. Adum oinamak kanagumba miyoi singna oningbagi hidak langthaksing sijinnabagi mathakta aerotherapy su sijinaduna nungaitaba fawriba adu fahanba ngambra haina yengba yai. Oning tawbagidamak acupuncture amasung acupressure sijinaba. Acupuncture haibasi Chinese singe traditional oiba layeng makhal amani. Layeng makhal asida haksang sikpanaba fahannaba amadi master relax tawhannabagidamak yetum sing sijinaduna haksangge akaknaba mafamsingda pressure pibagi thawong sin yawi. Acupressure su masiga sap manai. Tawbatabu masidana yetum sing sijinabagi mahutta miyoi amana khutki khutsa sing natraga khupi sijinaduna pressure pibagi thabak tawi. Acupuncture na oningba hantahanbada mateng pangba ngami haina research karana utli. Kumja 2013 gi review amada operation taruba matungda oningba amasung obagi khudongchadaba adu acupuncture na hantahanba ngamba thengnaki. Review adugi matung ina pressure point taruk ipi taruk natraga naigyan stimulate tawbana akaknana oningbagi sang hantahanba kanai haina su hairi. Kanagumbana acupressure sang yengninglabadi Khujin gi manung thangbana kalda mathaklomna khudol ahum ka khatlaga pi taruk laigani. Hairiba point asida khupi natraga khusa sing thingjinduna minute ani dagina ahum phawba pressure pibada oningba fawbagi sang hanthanbada mateng pangba ngamba yai. Adum oinama kumja 2015 gi review amagi matung innadi oningba fahanbada pi taruk stimulate tawbana kanaba fangi haibagi evidence masing watli amadi ahenba study mathau tari hairi. Maram aduna method asi sang yengdringaida oningwa fahanaba hidak langthaksing natraga
चिंजाक्ता खोंदोक खोंजिन तौदुना हाना येंगबा याय अदुगा मयाम लोइसिलक ओइना अरोइबदा मणिपुर न्यूज रीडर माइकैदगी मयाम यफमदा कंटेंट मसा अमतंग हप्सरमगे कंटेंट मसा असि वरी मसानी अदुगा वरी मसा असिगी ममिंगना हिंगलिंगैदा नुंगाइथोउ हाइरिबा असिनि मयाम लोइफोतंग तमिनसि खुंगंग अमदा लौमी अमना सनबी अमगा ओक अमगा लोइरमी सनबी अदुदि कोइना चतुना सजिक चारुरगा हंजिलकपा मतमदा मपुना संगोंदा होइजनदुना कंगमैना सिंगबा खुबीदुना निंगथीना सेवा तौबिरमी ओक अदुदि उपाक मसेत खरा खाजिलगा लुखाक सगुम खरा पिजरगा अमोटपा मफमदा थमजिनबिरमी मखोय अनिगी खेनाबा मतौ अदुदा ओक अदु मथ्वाय इनुंग नुंगाइरमदे महाकना मथ्वाय नुंगाइतना खनबा याबा मखै खलबा मतुंगदा सनबी अदुदा हंगलई मियामना सनबी नंगबुदी यामना लुना तौवी नुंगसिना सोनै अदुगा अइबुदी निंगथी नुंगाइना तौबिदे मसिबु करिगिनो सनबीदुना कुम्मी अइदि मखोयगे थकनबा संगोम पीरिबसिदी इसा फोबो पिथक्तबा मखै अदुगी वा ओइरबदी अइना हेना लुना तौबा याबा जातनिदा अहाक्ति इसामक मखोयगी चिंजाक ओइना पीरिबनिदा ओक अदुना ओक्तुना खुदक्ता खुमलकवा वाफमनी सनबी अदु ओक अदुगी वादु ताबदगी तुमिन्ना लैखिरमी अदुबु ओक अदुदी इपेन पेंड्रे महाक्का महाक्की मरुप सनबी अदुदा महाक्पु थगतपिदबा इथौ थौइबिदबगी मरम असुम तखतुना लैरमी ओक अदुगी वा अदु तारबा मतुंगदा सनबी अदु ngahak खल्लगा तुमिन्ना लैरमी अदुगा महाक्की मोट अमुक पिरई ओइबा याय अइना हिंगलिंगैदा पिथोकपा अदुगा नहागना सिरबा मतमदा पीबा मियोइबना मखोइना तुंगसिलिबा लनथुंग मदुदगी नुंगाइबा लौदुना लै मखोइना तुंगलम चटकिसु तुंगसिल्ली अदुबु मिपुंग खुदिमक सिबा हाइबसि सोइद्रबनी सिबगी मतमसु कना अमतना हाइबा ngamde असिगुम्बा सिबगी तानफमना लाक्लबदा लिक्सिन्दुना तुंगसिन्दुना थमलकपा लनथुंग अदुगी कानाबा करिसु लैरोय खर्च तौथोकपा अमसुंग ngamदिबा मखै दान तौथोकपदा नुंगाइबा लौबा तमगदबनी हिंगलिंगैदा नुंगाइथोउ अरिकपगी मरन सुमना साइ अखोइना लिक्लिबा मखै लिक्लिबा पोसक अदुदगी अहेनबा अमा अदुम सचिबा ngakतनी मियोइबा अमा ओइना पोकपा तारबदी मतांग मतम येंगलगा लिक्सिनबा तुंगसिनबा हाइबसिसु यामना कानाबा मसाक अमनी अदुबु मतांग मतमना साद्रबदी करिसु कानाबा फंगदे अदुगा मयाम ngasiगidi wari masa amasung health tips ani asi matang asel lusinjarage mayam gi moto wari masa amasung health tips ani asi kari lebage haibadu makagi comment box ta comment masa amam tang mayam na nuksibiduna pibiramu aduga channel asibu su nuksibiduna mayam na channel asibu su like subscribe amasung share to biramu asi hairaga ngasigidi matang asel lusinjarage mayam thank you all